Pauche de Yumpham Oiba Maruiba Paukra update Togzari NPP ki Yaona Mioi Mapal INC de Yaokhre Chakliba Maisi Mutat Nabat Center na Achoba Thodang Lophan Thui Ibobi National People's Party da Achoba Thodang Loramba Kaisamthong AC gi Hanagi Minister L Jayanta Kumar Singjamai AC gi candidate O Roman Yaona Mioi Mapal ngasi Indian National Congress da Yaurakpada Party asigi lusingba singna harau tayamna oktuna punna thabak tongminanaba wasak longminakre ngasi changlakpada yaurukliba mioi sing adudi Khurai ACG hanagi Jila Parishad member A Okendro Andro ACG social worker N Biren Elias Bobo Wangkhai ACG TH John Singjamai ACG hanagi councillor L Jainendro Kendra asimaktadagi councillor RK Sasi Ward member O Niljan amusung L Romani BT Rota Labour Congress Baban ngasi pangthokpa taramna opaga mari leinaba Thoramda CLP gi leader su oiriba hanagi chief minister Okram Ibobina hai Manipurda hojik chakleba akanba mai asi muthatnaba honabada centerna achoba thodang lophan thoi tha tara nipal sujilaglaba state amagi chakleba mai muthatpa ngamdaba haibasi Manipur natana India gi atai state amatada yaukhidri maikai ani gi marakta sokna riba lal asi loisinge hairagadi chayol amagi manungda natraga tha amagi manungda center lengakna loisinpham thoi Tokliba irang asi loisinabani haiduna additional security oina Indian lengakna paramilitary force company yankhai taruk hena thajilakliba asina kari ahenba miyeng changkhrabage problem ama leirabadi solution ama leifam thoi haibasi mipum khudimakna khangnaraba wafamni adubu thokliba irang asi loisinbagi mahuta centerna state lengakta tawpham thokpa mathau Tauhanbagi mahuta makhoina power pumnamak paisinduna Manipurda thatara nipal hena lan chathaklagliba asi Manipur miyambu chakliba mai asigi maisa phanghanaba honabani hojik paliba BJP na lusingba lengak asina Manipur miyamda pangthokani haina thamkhiba wasak pumnamak adu thabakta onthokpa ngamdabadagi ngasidi lamdam asigi miyamna apenba poktre miyamna political party maselgi marakta hunaba tokpiro lalasi loisinaba honabiro haina thamlakliba wafam asi hojik paliba state asigi BJP lengakna pangthokpa ngamnaba center gi ayaba lobo mathok tai hairi taramna opagi thorom aduda MPCC gi president K Megachandra CWC gi member Gaikhangam hanagi minister M Okendro Yaona MPCC gi maruiba thomi kyasu saruk yakhi Makha tarakpa pauda combined team na yamlaba khuchuklai sing phagatkhre Bishnupur District Police SP KSH Ravi Kumar Singha gi overall supervision makada OC CDO Bishnupur na lead tawba Bishnupur CDO CRPF Nambol Police Station amasung kunthra humdoi suba AR gi apunwa team amana district asigi Aigejang village amasung Uyoki marakta leiba inter village rota thibo humbagi thabak chathakre Police tagi phangba pauda ngasi ayuk chathagiba thibo humbagi thabak aduda yamlaba khuchukulai hapa plastic bag ani recover tawkhibaga loinana CMG ama tear gas ama live round mari yawba magazine amaga konaba 9mm pistol ama modified tawraba 303 sniper rifle ama single barrel gun ama kg ama point kunthra manga rom lumba IED ama ice hand grenade ahum tear smoke grenade ani taranithoi ball ammunition taruk 303 live round ammunition mari Baifong radio set ama 303 gi kapthokhraba maru ani anti riot rubber bullet manga kunthra taruk tube launcher ahum tear smoke cell yankhai gi ama tear smoke cell sili ama point kunthra manga ama CS taranipal tear smoke cell ama WP grenade number 18 gi ama asina singba khulai sing asini phagalaba khulai sing adu ngasi ayu pung 8 khara henbada executive magistrate ki mamangda pothoklaba matungda makha taba ain gi thabak lokotnaba ki damak Nambon police station da sinakhre hairi makha tarakpa pauda NPP MLA amusung party ki makok thongba singa mot khenarakpadagi warep loba ngamkhidre Lisingani tara tareta pangthokiba taramathoi suba Manipur Legislative Assembly ki mikhalda state asida leiriba political party singi maraktagi ihan hana N Birena lusingba BJP ki lengakta achoba safu pibaga loinana Deputy Chief Minister Yaona Minister kaya piduna charminaramba National People's Party NPP ngasidi BJP ka makhata na chaminagadra natraga chaminaroidra haibagi chamamnaba thokle Party asigi MLA taret amadi party asigi makok thongba thaupuba sing ani gi marakta Sauna muknabadagi chapchana warip loba ngamkhidre September 19 ta NPP gi National President oiriba Kornak Sangmana
Cheer Loduna Guwahati Mifam Ama Pangthokiba NPP Manipur State na Makatana BJP Lengakta Sogotkadra Sogoloidra Haibagi Wafamga Mari Lainana Pangthokpa Mifam Aduda Laikhai Taba Ngamdabadagi Tha Asigi Mangada National Executive Mifam Pangthoknaba Notification Thokrabasu Matam Kaktana Yethoki Masina Maram Oiraga Manipurda Lairiba NPP gi MLA amusung President Yaona Thaupuba Singna State Unit ki oina karigidamak mifam adu yaithoklibano haina Naurem Thongda leiba party gi office da ngarang executive mifam pangthoki mifam adu da National Vice President oiriba Waizoi Kumarna preside tawkrabasu office ki thaupuba 19 rom saruk yaki adumakpu NPP gi mirepta mai pakraba MLA Taret Mak Ngarang Pangthokiba Mifam Aduda Amata Saruk Yakhidre MLA Taret ki Manungda Kheti Grow AC gi MLA MD Narul Hasan di imung manungi anaba ama leibana maram oiraga mapanda laikhibadagi yawba ngamdabani haiba wafam thamlakli adumapu ngarang pangthokiba state executive ki mifam aduda N Birena Lusingliba BJP Lengak Asida NPP na Makatana Sogotuna Chamina Kigadra Chamina Roidra Haibagi Matangda MLA amusung executive members singi marakta Sauna Wakal Manadaba Laibana Housing Maki Oina Party Asigi Chapsaba decision lobo ngamdre hairi Makatarapa Pauda Korokomna October 15 National Black Day Numita Pung 12 total shutdown Yaokhre National Black Day October 15 lisingani kunmari gi ayu pung 3 tagi numidang wairam pung 3 phawba Manipur Kangleipaki mafam pumna makta Korokomna pung 12 chupna total shutdown Yaokhre aina thingkraba loop asigi publicity committee na thadrokpa chirol amada chahi lisingani gi mathakta aibo puwari leijaduna ningtambal lebak ama oina nation amagi matik mayai Chathaduna ning tamna palamba 13 suba chahi chada aiba lengaklon leiraba British loilam lengangna ing kumda lisingama chanipan Manipur drama thoidagi loksinba phawbada ningtamba manghalamdaba lebak Manipurna India lengaktagi nongma henna August 13 ningtamba phangduna anoba lengak ama lingduna lengak charaba Manipur Kangleipak October 15 da India gi phiban nungda namduna tinsinki madugi matung namlo loksinabagi honaba longnam lanmi mayam thajinduna hingcha yaitambagi ek apspa Lisingon Chamapan Yankai Nipal Tamjinduna Maralaitaba Hatpa Pakraga Thiba Kangandaba Sasinaba Kutongnabada Hatpa Nupigi Ikai Kunaba Manghanba Tati Tawaina Ot Naiba Pubu Chaiba Hingjage Haiba Hakpu Miyamda Panghandana Matam Kayagi Mamangdagi Indiana State Terrorism Chathaduna Lakli Asumna Achoba Lal Ama Loilam Lengakpa Delhi Amusung Masigi Lamlo Lanmina Iramdam Asida Landarakpa Aikoina Lanthengnabani War Against War ni Waging War Against India haiba Indiana Lan Hoba nate Loilam Lengakpa India Lamdam Sida Leiganu Lamlo Lanmi Lamdam Sida gi Chatkro Ningtamna Manipur Leijage haibani India dagi Tokai Tage haiba nate India gi Matkhiba Hana Leijaramba Ningtamadu Amuk Hanjanjage haibani Manipur gi Ningtamba Hanjanabagi Iho asi Indiana Namthaba Ngamlaktaduna Apunbagi Saktam Thukainaba Kanglop Amaga Hana Nanaba Indiana Leptana Satharakpa Ngasidi Kanglup Masen Unaba Yanadre Changnaba Ngamnadre Lengak ani Khanabada Semba Buffer Zone gum Lamdam Masida Thamduna Lam Machet Lamlo Lanmi Singna Senari Lamlo Lanmi Singna Ningtam Lanmi Thengnaba Kiduna Proxy War Sathaduna Myanmar dagi Changlakpa Mitop Singda Khulai Selchana Thaknaba Awatapa Lahendana Manipur Tampaki Micham Miyamda Genocide Chathali Ethnic Cleansing Tauri Khulai Paiba Kunek Lanmi Sing Asibu Lamlo Lanmi Singna Chogatli Haibasi Army Chief of Army Staff General Opendra Devedina Piba Warolda Drone na aerial bombing taude haiba aranba narrative amasung tonga kaya sandoktuna thokliba thodok asigi asengba saktam mangnaba honari loinana Assam Rifles ki thabaktagi potharaba Director General Lieutenant General Pradeep Chandrai Nayarna Haubudagi loiba phawba kanglup ama chogatuna ngangbasi mayek laraba khudamni